Muhammad Sohaib Aribam gi mayekta tabirasi Duniya. Tansilliba paisilliba pumnamak arembani. Saura sauraba miyoi kayasu aikhoina janaza sonbikre. Matamduda aikhoigi wakhalda aikhoisu soidana nongmadi asumna miyoi kharana janaza sonbirani haibase khalaktabra. Aikhoina thajagumna fajanaba hotnariba maithong amadi chandigumna ngaungnaba hotnariba saban pumnamak laibak onkragani nongmadi soidana. Aikhoigi damak lengdana leigadaba adudi aikhoigi iman adu khaktani. Asengbamak alabu kizaba amadi alagi rasul nungsiba miyoi amagi mafamdadi Duniya asi pumnamak tungoinaba ngamgani. Asumna thausadaduna leithoklingaida sibana hankidanaba hotnaminahausi. Alana aikhoi khudingmakpu hidayat tawbisanu. Amen.